ꯖꯪꯕꯤꯔꯤꯕ ꯕꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯈꯇꯪꯁꯨ ꯍꯣꯡꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯅꯒꯗꯕ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤ ꯄꯥꯕꯨꯡ ꯃꯐꯝꯁꯦ ꯀꯥꯏ ꯖꯒꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯃꯐꯝꯁꯦ ꯃꯐꯝꯁꯦ ꯌꯨꯝꯅꯥꯎ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯁꯣꯔꯣꯛ ꯃꯄꯥꯟ ꯁꯣꯔꯣꯛ ꯃꯄꯥꯟ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯕꯨꯡꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯦꯅꯤ ꯑꯥꯏꯇꯦꯝꯁꯤꯡ ꯇꯧꯔꯛꯄꯗꯨꯁꯨ ꯑꯗꯨꯝ ꯁꯥꯕ ꯌꯥꯕꯒꯤ ꯃꯐꯝꯅꯦꯅꯁꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯄ꯭ꯔꯥꯏꯁꯁꯦ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯅꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯒꯤ ꯁꯦꯠꯁꯦ ꯁꯣꯐꯥꯒꯤ ꯁꯦꯠꯁꯦ ꯑꯝꯇꯪ ꯂꯧꯖꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯣꯐꯥꯁꯤ ꯑꯁꯣꯝꯗꯁꯨ ꯂꯩꯔꯦꯕ ꯑꯣꯔꯗꯤꯅꯔꯤ ꯀꯣ ꯑꯗꯨ 10,000 10,000 ꯍꯥꯏꯒꯗꯣꯏꯅꯦꯕ ꯁꯣꯐꯥꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯅ ꯀꯌꯥꯃꯨꯛ ꯍꯥꯏꯒꯗꯒꯦ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯆꯧꯀ꯭ꯔꯤ ꯃꯔꯤꯒꯤ ꯁꯦꯠꯇꯀꯣ 12,000 ꯑꯣ 12,000 ꯆꯧꯀꯤ ꯃꯔꯤꯒꯤ ꯁꯦꯠꯇ 12,000 ꯍꯥꯏꯕꯤꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏ ꯌꯥꯝ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯂꯤꯡꯅ ꯁꯥꯕꯤ ꯄꯥꯕꯨꯡꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠ ꯑꯃ ꯄꯨꯔꯥ ꯂꯧꯖꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯄꯥꯏꯔꯒꯗꯤ ꯌꯥꯒꯅꯤ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗ ꯂꯧꯕꯁꯦ ꯃꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯌꯦ ꯂꯥꯈ 2ꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯂꯥꯈ 1,50-1,60,000ꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯂꯥꯈ 1,40,000-1,50,000ꯒꯤꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯊꯣꯛꯅ ꯊꯝꯕꯤꯅ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯈꯥ ꯌꯦꯡꯅꯕ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯄꯥꯕꯨꯡ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯦꯗ ꯁꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯕꯦꯗ ꯁꯤꯠꯁꯤꯅ ꯁꯤꯡꯒꯜ ꯑꯃꯒ ꯗꯕꯜ ꯑꯃꯒ ꯂꯧꯕꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯀꯅꯤ ꯑꯁꯤꯗꯤ 19 ꯑꯅꯤꯁꯤꯗ ꯑꯅꯤꯁꯤꯗ ꯑꯗꯣ ꯇꯣꯉꯥꯟꯅ ꯂꯧꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯕꯨꯡ ꯁꯤꯡꯒꯜꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯗꯕꯜꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯗꯒꯦ ꯑꯁꯤꯒꯤꯁꯦ ꯇꯣꯉꯥꯟꯗꯤ ꯑꯃꯅ ꯐꯨꯠ 4ꯒꯤꯅꯦꯕ ꯑꯃꯅ ꯐꯨꯠ 5ꯒꯤꯅꯦꯕ ꯑꯗꯨ ꯐꯨꯠ 5ꯒꯤꯁꯤꯅ 10,800 ꯀꯨꯝꯕ ꯆꯤꯡꯉꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ 10,900 ꯑꯗꯨꯃꯥꯏꯅ 10,900 ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯁꯤꯒꯤ ꯆꯧꯀꯤꯒꯤ ꯑꯥꯏꯇꯦꯝꯁꯦ ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯆꯠꯀꯗꯣꯏꯔꯥ ꯁꯤꯁꯦ ꯑꯁꯤꯅ 10,000ꯒꯤ ꯄ꯭ꯔꯥꯏꯁ 10,000ꯒꯤ ꯄ꯭ꯔꯥꯏꯁꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁꯤꯅ 19,000ꯒꯤ ꯄ꯭ꯔꯥꯏꯁ ꯈꯤꯇꯪꯈꯛ ꯃꯥꯅ खितंग डिजाइन खितंग यावी सिगी पोचना अदुना 19,000 ना हाइबीबने पबो असन मनुंग दंग चंगनबुगी तंजादो लौमिनाजे असोंदजु ममांगदजु पोट खितंग खक लैहौरी को अदुजु जेंगिनाबुगी तंजादो लौमिनाजे चिनावजो अदो पबो सिगी पोचना कयामु कमा हाइगदगे सिगिसा असिदी 10,500 हाइ 10,500 हाइ ड्रेसिंग टेबल ओइबिगदरे पबो ड्रेसिंग टेबल नि सि 10,500 पबो से फिनिशिंग दी तौद्री को मैंने लौगे ना हाबो इता से फिनिशिंग के कमाई तौगो अमु तौखिनी अमुक री को अमु हनगिने ना हाइबीबने पबो ना हाइजे डिजाइन जुजु हम सेक्शन ना साबी मागी पबो जिगी पोचे को अदो मथंग नेक्स्ट टाइम चंगन सिदा मो खतन हेगले सिदा कयाम हाइबिगदने पबो असी हाइबले खोइना ताइन पांगु मा हाइबा प्राइम पांगु मा हाइबा सिना ममिंग कई कौबीगे पबो सी ड्रेसिंग टेबल नि सी ड्रेसिंग टेबल में बदो हुजिके पाउंग ना हाइबीबा प्राइस मक लेना हाइपनी अदो सोंग कनिदो चंग का पाउंग सिना कयाम कमाइन हाइबीदो असीगे खोइना कुंठागा निपान गु मा हाइ कुंठागा कया हाइबा पो निपान कुंठागा निपान मुकी प्राइस ने हाइबी पाउंग ना सिगी उपुजे असीगे ममिंग गोल कवेबा गोल कवे है अदो पाउंग सिजे करम उ मखन ओइ वांग ओइदेने चिनो जेंगमिन ना जिको सिगी पोच थैंक बाउंग सिगी कनो जना सिगी आइटम जिंदा कमाइन तौबिदो मोइसे सावै मतुंगने लेबा सिना 4 फेस आरे दो अदे सिना 5 फेस ने बा को अनि से ममन सिना खैतंग दे हेले सिना खरताय चलो दो प्राइस अंक हाइबी को असिना कुनगा निपालम हायबा सिना कुन मंगारम हायबा कुन मंगा जे नम नबगी तंजा दे लगे
ꯀꯨꯟꯒ ꯃꯉꯥ ꯍꯥꯏꯕꯤꯕ ꯄꯣꯠꯇꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪꯗꯤ ꯃꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄꯣꯠꯀꯤ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯧꯕꯤꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯍꯥꯏꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯁꯣꯝ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯪꯒꯣꯏꯒꯤ ꯁꯥꯏꯠꯇ ꯑꯥꯏꯇꯦꯝ ꯈꯤꯇꯪ ꯈꯛꯇ ꯂꯩꯔꯤ ꯑꯥꯏꯇꯦꯝ ꯈꯤꯇꯪꯒ ꯂꯩꯕꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥ ꯍꯪꯕꯗ ꯍꯩꯇꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯖꯕꯁꯨ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯛꯄꯤꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯂꯩꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛ ꯆꯪꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯖꯒꯦ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯥꯛꯆꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇꯁꯨ ꯕꯦꯠ ꯑꯅꯤꯈꯛ ꯂꯩꯔꯝꯃꯦ ꯕꯦꯠ ꯑꯅꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯑꯗꯣ ꯄꯥꯕꯨꯡꯗꯒꯤ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯄꯥꯕꯨꯡ ꯕꯦꯠ ꯑꯅꯤꯁꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯩꯕꯤꯒꯅꯤ ꯁꯤꯅ 35 ꯂꯩ 35 ꯂꯩꯌꯦꯕ ꯑꯗꯨ ꯃꯥꯁꯦ ꯄꯥꯛꯄ ꯆꯥꯎꯕ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯄꯥꯛꯄ ꯆꯥꯎꯕꯁꯤꯅ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯑꯃꯅ ꯐꯨꯠ 5ꯅꯤ ꯑꯃꯅ 4ꯅꯤ ꯑꯣ ꯐꯨꯠ 5ꯒ 4ꯒꯅꯦꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯃꯈꯜ ꯎ ꯃꯈꯜꯁꯤꯅ ꯀꯔꯝꯕ ꯎ ꯃꯈꯜ ꯁꯤꯁꯨ ꯑꯣꯏꯕꯤꯕꯒꯦ ꯋꯥꯡꯅꯤ ꯁꯤꯁꯨ ꯋꯥꯡꯅꯤ ꯋꯥꯡꯅꯦꯅ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯐꯤꯅꯤꯁꯤꯡꯁꯨ ꯋꯥꯠꯂꯤ ꯃꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯤꯅꯤꯁꯤꯡ ꯑꯃꯨꯛ ꯄꯤꯔꯛꯈꯤꯗꯣꯏꯅꯦꯕ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯎꯝ ꯑꯗꯣ ꯃꯣꯏꯅ ꯃꯈꯣꯡꯁꯦ ꯀꯥꯡꯈꯟ ꯆꯩꯈꯣꯛꯁꯦ ꯑꯈꯦꯠꯄ ꯄꯥꯝꯃꯒꯗꯤ ꯑꯃꯨꯛ ꯈꯦꯠꯀꯅꯦꯕ ꯈꯦꯠꯄ ꯄꯥꯝꯃꯒꯁꯨ ꯈꯦꯠꯀꯅꯦꯅ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯈꯦꯠꯇꯕꯁꯤ ꯇꯧꯅꯦꯕ ꯄꯥꯕꯨꯡ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯊꯝꯕꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝꯗ ꯂꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯃꯤꯟꯅꯁꯤ ꯑꯩ ꯁꯣꯝ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇꯨꯁꯨ ꯆꯪꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯛꯄ ꯆꯥꯎꯕ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯃꯥ ꯐꯤꯅꯤꯁꯤꯡ ꯀꯩꯀꯥꯁꯤꯡ ꯋꯥꯠꯂꯤꯅꯁꯨ ꯇꯥꯛꯄꯤꯔꯛꯏꯀꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯈꯜ ꯈꯤꯇꯪꯈꯛ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯄꯥꯕꯨꯡ ꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯕꯤꯒꯅꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯒꯤ ꯎꯄꯨꯁꯤꯗꯤ 19 ꯄꯤꯌꯦꯕ 19 ꯀꯔꯝꯕ ꯃꯈꯜꯒꯤ ꯎ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯤꯁꯨ ꯋꯥꯡꯅꯤ ꯁꯤꯁꯨ ꯋꯥꯡꯉꯦ ꯍꯥꯏꯕꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯥꯁ ꯐꯤꯅꯤꯁꯤꯡ ꯋꯥꯠꯂꯤꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕꯗꯣꯏꯅꯤ ꯋꯥꯠꯂꯤ ꯒ꯭ꯂꯥꯁ ꯀꯩꯀꯥ ꯍꯥꯞꯄꯛꯀꯗꯧꯕ ꯋꯥꯠꯂꯤ ꯒꯤꯂꯥꯁ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯒ ꯑꯗꯨ ꯅꯥꯀꯟꯒꯤ ꯁꯥꯏꯠꯀꯤꯗꯨꯅ ꯀꯌꯥꯃꯨꯛ ꯍꯥꯏꯕꯤꯒꯅꯤ ꯑꯁꯤꯗꯤ 9,500ꯒꯨꯝꯕ ꯄꯤ 9,500ꯒꯨꯝꯕ ꯄꯤ ꯍꯥꯏꯕꯅꯤ 9,500 ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯈꯤꯇꯪ ꯃꯣꯏ ꯀꯁꯇꯃꯔ ꯂꯥꯛꯑꯒ ꯈꯤꯇꯪ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯗꯤ ꯌꯥꯒꯗ꯭ꯔꯥ ꯇꯥꯎ ꯍꯥꯏꯔꯗꯧꯔꯤ ꯄꯣꯠꯅꯤꯗ ꯍꯥꯏꯗꯤ ꯁꯣꯟꯖꯕꯩ ꯋꯥ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯦꯡ ꯇꯥꯔꯦ ꯁꯣꯟꯖꯕꯩ ꯋꯥ ꯈꯪꯉꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯇꯣ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯌꯦꯅ ꯍꯥꯏꯕꯤꯕꯅꯦ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯅ ꯀꯌꯥꯃꯨꯛ ꯍꯥꯏꯕꯤꯒꯗꯒꯦ ꯄꯥꯕꯨꯡ ꯐꯤꯌꯥꯟꯁꯤ ꯐꯤꯌꯥꯟ ꯈꯛꯇꯪ ꯂꯧꯖꯒꯦꯅ ꯍꯥꯏꯕ ꯃꯤ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡ ꯀꯌꯥꯃꯨꯛ ꯍꯥꯏꯕꯤꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ 2,200ꯒꯨꯝꯕ ꯍꯥꯏꯌꯦ 2,200ꯒꯨꯝꯕ ꯍꯥꯏꯌꯦꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ 2,400 ꯍꯥꯏꯌꯦꯅ 2,400ꯃꯛꯁꯨ ꯀꯩꯁꯨ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯑꯍꯣꯡ ꯑꯆꯥꯎꯗꯨ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯄꯥꯕꯨꯡꯅ ꯐꯪꯍꯟꯕꯤꯕꯅꯤ ꯑꯗꯨ ꯅꯦꯁꯀꯤꯁꯦ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯄꯥꯕꯨꯡ ꯁꯤꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯄꯣꯠꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯅꯤꯁꯦ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯗꯨꯃꯛ ꯄꯣꯠꯁꯦ ꯈꯨꯠꯁꯨ ꯌꯥꯝ ꯅꯥꯟꯅ ꯁꯥꯏ ꯄꯣꯠꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯦꯡꯕꯤꯅꯕꯀꯣ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝ ꯑꯃꯨꯛ 3 ꯁꯨꯕ ꯖꯒꯥꯅꯤ ꯁꯤꯒꯤ ꯑꯥꯏꯇꯦꯝꯅꯤ ꯄꯥꯕꯨꯡ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯦꯠꯁꯤꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯍꯥꯏꯕꯤꯒꯗꯒꯦ ꯍꯥꯟꯅꯩꯗꯨꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯄ꯭ꯔꯥꯏꯁ ꯑꯝꯇꯪ ꯁꯤ ꯄ꯭ꯔꯥꯏꯁ ꯑꯝꯇꯪ ꯃꯥꯟꯅꯗꯦ ꯁꯤꯅ ꯀꯩꯅꯣ ꯆꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯁꯤꯅ ꯁꯦꯠꯇ ꯂꯨꯄꯥ 35 ꯑꯣ 35 ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯧꯖꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯀꯅꯤ ꯑꯁꯤ ꯑꯗꯨꯝ ꯂꯨꯄꯥ ꯃꯥꯏ ꯄꯥꯛꯄꯗꯅꯦꯕ ꯈꯤꯇꯪ ꯈꯦꯠꯅꯔꯤꯁꯦ ꯂꯨꯄꯥ 2,200 ꯑꯗꯨꯝ ꯈꯦꯠꯅꯅꯦꯕ 2,200 ꯑꯗꯨꯝ ꯈꯦꯠꯅꯒꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯁꯨ ꯌꯥꯝ ꯐꯖꯕ
ꯑꯃꯈꯛꯁꯨ ꯊꯦꯡꯅꯖꯩꯀꯣ ꯁꯤꯅ ꯄꯥꯕꯨꯡ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯩꯕꯤꯒꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯇꯨꯃꯛꯀ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯕꯅꯤ ꯁꯤ ꯑꯅꯤꯁꯤ ꯃꯥꯟꯅꯩ ꯁꯤꯅ ꯑꯥꯒꯤꯗꯨꯒ ꯃꯥꯟꯅꯕ ꯑꯥꯒꯤꯗꯨꯒ ꯃꯥꯟꯅꯕ ꯁꯤꯅ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯑꯃꯈꯛ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯨ ꯑꯣꯏꯕ ꯆꯌꯦꯡꯒꯥꯁꯤ ꯄꯥꯛꯄ ꯑꯗꯩ ꯋꯥꯡꯕꯁꯤꯅ ꯃꯇꯝꯒꯤꯅꯤ ꯑꯅꯧꯕ ꯂꯥꯛꯏ ꯁꯤꯅ ꯑꯅꯧꯕ ꯗꯤꯖꯥꯏꯟꯅꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯃꯛ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯣꯏ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯤꯕꯅꯦ ꯄꯥꯕꯨꯡꯅ ꯑꯅꯤꯁꯤꯒ ꯃꯥꯟꯅꯕ ꯁꯤꯅ ꯑꯥꯗꯩꯁꯤꯡꯗꯨꯒ ꯃꯥꯟꯅꯕ ꯁꯤꯒꯤ ꯄꯣꯠꯁꯤꯡꯗꯨꯅ ꯑꯥꯒꯤꯁꯤꯡꯗꯨꯒ ꯃꯥꯟꯅꯩꯅ ꯍꯥꯏꯕꯤꯕꯅꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯄꯥꯕꯨꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯆꯤꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨꯅ ꯃꯄꯨ ꯃꯥꯏ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ